Manipur ki lifeline OIRIBA National Highway number 2 amasung 37 da Toina Blockade Toubana LAMDAM ASIGI Shenmitlon Kaitharapada Nattana LAMDAM ASIGI Meeyam Da Chaona Akaiba Pire Hiram asigi matangda the news nalgi report amana hai Manipur da thokliba irang asina maram oiraga miyam kham thengna wanaringai chairak asida National Highway sing tattana thinjinbadagi anauba khudong chadaba ama amumai unhane National Highway sing chathok chasin tawbada khudong chadaba mayoknaba asina maram oiraga nongmada changdaba yadraba polam sing amade hidak langthak kaya matam chana amade marang kaina fangba ngamdre ngasidi lambi thinjinbagi hainari ase numit khudingi chatharakpagum tarakte masina state asigi supply chain gi khongchata Chaona Akaiba Pire haire National Highway tattana thinjinba asigi matangda Manipur University gi associate professor Chiam Bharat na hai lamdam asigi nongmada changdaba yadraba polam kaya puduna lakpa truck sing chaigol kaya lambi da panduna leiba thengnade Sport yauna lakpa gari fauba kudong chadaba thingnadaba nate thawong asina kaithel da potchagi mamal atia pakna wangai business macha macha tawjaba singde masagi senfam thadopa nattana atopa pambai lerakta yaure hospital singi mathau taba hidak langthak sing matam chana phanghanaba khanabada kudong chadaba kaya mayoknare chathok chasin tawbada kudong chadaba thingnaba asina mahairoi sing class ningthina yawa ngamhandre hairasu mahakna nunangwa phangdokhi nakal amaromda senior journalist and saitejina hai laibak asigi average per capita income ase lupa lising kunmanga oijarabaso lamdam asigi oinadi supnatagi lupa lising tareta hanthakre pochai mamal ka hena wangkhatkiba asina nongmada changdaba yadrab pochai sing hauba mapung fana leiba ngamdaba imong leire laingakna ching amasung tampakta manaba miring yengbaga loinana manaba lo chana handuna orekliba gam ase lakshil haudrabadi handokpai yararoidaba mangjaba ama soidana lakani lambi sing ase hauzik oiriba pibam asida adumak thamlabadi Indo Myanmar Thailand trilateral highway gi mang ama aikoina mangliba ase mangphau nakhigadra haibagi wahang lakle hainasu mahana nunangwa phangdokhe akhang ahi singna phangdok narapagi matung ina lamdam ase national highway singda free movement yahan bahaibasi state asigi Shenmitlon chawhat hannabagi tangai fadaba khongthang ama oibadan natana leibak asigi Southeast Asia da leiriba leibak singa fauna naba achoba thong ama ohengadawribani hairi